ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯣꯖꯥꯒꯤ ꯂꯝꯍꯦꯟꯕꯤ 8ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯣꯜ ꯂꯥꯛꯂꯤꯕꯗꯨ ꯑꯍꯦꯟꯕꯒꯤꯅꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ ꯍꯦꯟꯕ, ꯕꯪ꯫ ꯑꯁ ꯗꯥꯆꯧ, ꯑꯗꯨꯏ ꯃꯤꯡꯗꯨ ꯀꯧꯔꯛꯀꯅꯨ ꯍꯥꯏꯕꯅꯦ꯫ ꯉꯥꯏꯈꯣ, ꯗꯥꯆꯧꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯛꯏꯅꯦ ꯃꯆꯧꯅ꯫ ꯗꯥꯆꯧꯕ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯨꯕꯣ? ꯌꯨꯝꯗ ꯁꯨꯝ ꯂꯩꯌꯨ ꯌꯥꯗ꯭ꯔꯕ? ꯑꯩꯈꯣꯏꯁꯨ ꯊꯣꯔꯛꯇꯣꯔꯦ, ꯀꯩꯒꯤ ꯋꯥꯈꯜ ꯄꯤꯛꯁꯤꯜꯂꯤꯅꯣ? ꯃꯊꯪ ꯇ꯭ꯔꯥꯏ ꯇꯧꯔꯁꯨ ꯌꯥꯕꯗꯨꯕꯣ꯫ ꯑꯍꯦꯟꯕꯒꯤ ꯋꯥꯈꯜꯗꯗꯤ ꯄꯨꯟꯁꯤꯕꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯁꯤ ꯊꯕꯛ ꯌꯥꯎꯔꯛꯇꯕꯒꯤꯅꯤ ꯈꯟꯕꯒꯤꯅꯤ ꯃꯌꯥꯝꯕꯕꯨ ꯊꯦꯝꯂꯛꯂꯤꯕꯅꯤ꯫ ꯍꯦꯟꯕ, ꯊꯕꯛ ꯌꯥꯎꯔꯛꯇꯕꯒꯤ ꯑꯩ ꯀꯩꯁꯨꯝ ꯈꯟꯗꯦ꯫ ꯑꯩ ꯕꯕꯥꯒ ꯀꯣꯛ ꯌꯥꯝ ꯆꯥꯟꯅꯗꯦ꯫ ꯌꯨꯝꯗ ꯂꯩꯕ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯈꯪꯗꯦ꯫ ꯊꯕꯛ ꯇꯧꯔꯒ ꯂꯩ꯫ ꯑꯗꯨꯗꯒꯤ ꯉꯔꯥꯡꯅ ꯑꯣꯟꯅ ꯇꯩꯅꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥ ꯑꯣꯏꯅ ꯍꯧꯗꯣꯔꯦ꯫ ꯑꯁ, ꯋꯥ ꯌꯥꯝ ꯂꯩꯇꯦ ꯍꯦꯟꯕ꯫ ꯑꯍꯦꯟꯕꯗꯨ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯃꯄꯨꯟꯁꯤꯒꯤ ꯅꯨꯄꯤ ꯀꯣꯏꯖꯗ꯭ꯔꯤꯕ ꯃꯅꯤꯄꯨꯔꯤꯒꯤ ꯁꯤꯡꯒꯜ ꯑꯁꯦꯡꯕ ꯑꯣꯏꯖꯔꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕꯕꯨ ꯅꯨꯄꯤ ꯊꯤꯔꯁꯤ ꯍꯥꯏꯔꯤꯔꯣ? ꯊꯤꯖꯤꯜꯂꯁꯤꯔꯣ ꯗꯥꯆꯧ? ꯇꯥꯅꯤꯡꯗꯦꯀꯣ ꯍꯦꯟꯕ꯫ ꯑꯩ ꯁꯤꯗ ꯆꯠꯂꯤꯁꯦ ꯅꯪ ꯆꯦꯗꯤ ꯈꯪꯕ꯭ꯔꯣ? ꯈꯪꯗ꯭ꯔꯤ꯫ ꯆꯦꯗꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯈꯤ꯫ ꯑꯩꯁꯨ ꯍꯧꯖꯤꯛꯇꯅꯤ ꯈꯪꯂꯛꯏꯁꯦ꯫ ꯃꯆꯧꯗꯨ ꯀꯞꯂꯒ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ꯫ ꯏꯆꯦꯒ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯊꯣꯔꯛꯑꯅꯤ꯫ ꯗꯥꯆꯧ ꯂꯩꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯕ ꯇꯜꯂꯤ꯫ ꯌꯥꯝ ꯊꯨꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯍꯦꯟꯕ, ꯅꯆꯦꯗꯣ ꯑꯩꯒ ꯕꯕꯥꯒ ꯁꯥꯎꯅꯔꯒ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯂꯦ ꯇꯥꯕꯗ ꯌꯨꯝꯗ ꯊꯣꯛꯁꯦ ꯍꯥꯏꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯃꯉꯣꯟꯗ ꯈꯪꯍꯟꯒꯅꯨ꯫ ꯅꯣꯏꯁꯨ ꯑꯃꯨꯛ ꯊꯣꯔꯛꯇ꯭ꯔꯗꯤ ꯏꯃꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯅꯣꯏ ꯂꯥꯛꯑꯒ ꯏꯃꯥꯗꯣ ꯈꯔ ꯊꯦꯝꯖꯤꯟꯕꯤꯌꯨ꯫ ꯗꯥꯆꯧꯕ, ꯅꯪ ꯋꯥꯈꯜ ꯌꯥꯝ ꯄꯤꯛꯃꯜꯂꯦ꯫ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥꯗꯣ ꯈꯔ ꯅꯝꯃꯝꯃꯗꯤ ꯗꯥꯆꯧꯁꯨ ꯊꯕꯛ ꯌꯥꯎꯔꯝꯒꯗꯧꯅꯤ꯫ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯍꯦꯟꯕ, ꯑꯩ ꯄꯩꯁꯥ ꯅꯝꯂꯒ ꯊꯕꯛ ꯇꯧꯅꯤꯡꯗꯕꯒꯤꯅꯤ꯫ ꯍꯟꯗꯛꯀꯤꯁꯤꯗꯤ ꯌꯥꯗ꯭ꯔꯁꯨ ꯃꯊꯪꯁꯨ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯗꯣꯏꯅꯤ꯫ ꯑꯗꯨꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕꯗ꯫ ꯗꯥꯆꯧꯕ, ꯑꯗꯨ ꯑꯗꯥ ꯈꯪꯗꯦ꯫ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯌꯨꯝꯗ ꯂꯩꯔꯝꯃꯣ ꯍꯥꯏꯁꯤꯅꯤ꯫ ꯍꯦꯟꯕ, ꯊꯝꯕ ꯌꯥꯔꯕꯣ? ꯅꯪ ꯆꯠꯂꯤꯗꯣ ꯌꯨꯝꯗꯒꯤ ꯀꯌꯥꯝ ꯂꯥꯞꯀꯦꯕ ꯗꯥꯆꯧ? ꯀꯩꯒꯤꯅꯣ? ꯍꯨꯏ ꯄꯨꯔꯒ ꯊꯤꯕ ꯂꯥꯛꯀꯦ꯫ ꯋꯥꯊꯤ ꯇꯧꯅꯨ꯫ ꯑꯩꯒꯤ ꯅꯥꯛꯇ ꯀꯅꯥꯝꯇ ꯂꯥꯛꯄꯤꯔꯅꯨ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯅꯔꯒ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯐꯣꯟ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯟꯁꯤꯕ ꯐꯣꯟꯗꯨ ꯃꯣꯟ ꯃꯈꯥꯗ ꯊꯝꯂꯒ ꯉꯔꯥꯡ ꯃꯄꯥꯒ ꯋꯥꯍꯩ ꯑꯃꯅꯤ ꯍꯥꯏꯅꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯑꯩꯈꯣꯏꯗ ꯅꯣꯡꯃꯗꯁꯨ ꯍꯥꯏꯗꯦ꯫ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣꯅꯦꯍꯦ, ꯏꯄꯥꯒꯤ ꯁꯅꯥ? ꯃꯄꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯂꯛꯂꯤꯕꯗꯨ ꯄꯨꯟꯁꯤꯕꯗꯨ ꯈꯤꯠꯇ ꯐꯥꯎꯕ ꯃꯣꯡ ꯍꯥꯗꯅ ꯏꯪꯅ ꯇꯞꯅ ꯈꯨꯝꯂꯛꯂꯤ꯫ ꯑꯩꯒꯤꯗꯃꯛ ꯕꯕꯥꯍꯣꯏ ꯃꯊꯥ ꯁꯥꯕꯤꯔꯨꯔꯅꯨ꯫ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯀꯔꯞꯁꯟꯗꯤ ꯁꯨꯛꯇꯧ ꯇꯧꯔꯣꯏ꯫ ꯊꯕꯛ ꯐꯪꯗꯕꯒꯤ ꯑꯩ ꯍꯤꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔ ꯑꯗꯨꯝ ꯍꯤꯡꯒꯦ꯫ ꯁꯅꯥ! ꯄꯨꯟꯁꯤꯕꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯃꯄꯥꯗꯨꯁꯨ ꯁꯥꯎꯔꯞꯅ ꯈꯣꯟꯖꯦꯜꯗꯨ ꯀꯟꯇꯛ ꯂꯥꯎꯔꯛꯄꯅꯤ꯫ ꯅꯥꯀꯟꯅ ꯂꯩꯔꯤꯕ ꯂꯦꯝꯕꯤꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯄꯨꯔꯣꯏꯕꯗ ꯀꯔꯤ ꯈꯣꯟꯗꯥꯅꯣ ꯍꯥꯏꯕꯒꯨꯝ ꯃꯃꯤꯠꯇꯨ ꯐꯩꯔꯞ ꯌꯦꯡꯂꯝꯂꯒ ꯃꯆꯥꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯂꯦꯝꯕꯤ ꯄꯨꯟꯁꯤꯕꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯄꯥꯏꯔꯗꯨꯅ, ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯕꯗꯨꯗꯤ ꯀꯗꯥꯏꯗ ꯌꯥꯔꯗꯒꯦ ꯏꯃꯥꯒꯤ ꯁꯅꯥ? ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯌꯨꯗꯅ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯗꯣꯛꯄꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯏꯃꯥ ꯍꯣꯏꯅ ꯍꯣꯠꯅꯔꯒ ꯑꯣꯏꯒꯗꯕ ꯅꯠꯇꯦ꯫ ꯑꯩ ꯏꯁꯥꯅ ꯍꯣꯠꯅꯔꯒ ꯑꯄꯥꯝꯕꯗꯣ ꯊꯨꯡꯂꯕ ꯃꯇꯨꯡ ꯑꯗꯨꯝ ꯈꯪꯉꯣ꯫ ꯅꯟꯗꯣꯗꯨ ꯌꯥꯝ ꯁꯥꯎꯅ ꯐꯝꯂꯝꯕꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜꯗꯨ ꯀꯟꯇꯛ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯅꯪꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯍꯟꯅꯤꯡꯉꯤꯅꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯁꯨ ꯌꯥꯝꯅ ꯃꯣꯠ ꯆꯥꯟꯅꯗ꯭ꯔꯤꯁꯤꯕꯣ? ꯅꯟꯗꯣꯗꯨ ꯈꯣꯟ ꯀꯟꯈꯠꯂꯛꯄꯗꯨꯗ ꯂꯦꯝꯕꯤꯁꯨ ꯄꯥꯈꯠꯄ ꯐꯥꯎꯔꯤ꯫ ꯃꯃꯥꯡꯗ ꯃꯄꯥ ꯃꯆꯥ ꯌꯦꯠꯅꯕ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ꯫ ꯏꯪꯅ ꯇꯞꯅ ꯁꯥꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯟꯗꯣꯅ ꯈꯣꯟ ꯀꯜꯂꯤꯕꯁꯨꯝꯅ ꯅꯣꯡꯃꯇ ꯀꯟꯈꯤꯗꯦ꯫ ꯄꯨꯟꯁꯤꯕꯗ ꯈꯣꯟ ꯀꯟꯅ ꯉꯥꯡꯂꯛꯇ꯭ꯔꯤꯕ ꯃꯄꯥꯅꯤ꯫ ꯃꯣꯏ ꯕꯕꯥ, ꯈꯔ ꯇꯞꯅ ꯉꯥꯡꯕꯤꯌꯨꯕ꯫ ꯈꯣꯟ ꯀꯟꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯃꯃꯥ? ꯑꯩ ꯑꯁꯨꯃꯥꯏꯅ ꯅꯣꯡꯃꯇ ꯉꯥꯡꯕ꯭ꯔꯣ? ꯄꯨꯟꯁꯤꯕꯁꯨ ꯌꯥꯝ ꯏꯪꯅ ꯇꯞꯅ ꯑꯗꯨꯃꯛ ꯁꯨꯝ ꯈꯨꯝꯂꯛꯂꯤ꯫ ꯃꯤ ꯑꯃꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯨꯕꯅꯤ ꯕꯕꯥ꯫ ꯄꯤꯛꯂꯤꯉꯩꯗꯒꯤꯁꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯕꯕꯥꯗꯤ ꯁꯨꯝ ꯂꯦꯞꯂꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯉꯁꯤꯁꯨ ꯂꯦꯞꯄꯤꯔꯤ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯕꯕꯥ ꯍꯣꯏꯅ ꯌꯥꯕꯤꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯅ ꯑꯩ ꯍꯥꯏꯗꯣꯛꯇꯕꯅꯤ꯫ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ ꯑꯩ ꯏꯁꯥꯅ ꯄꯥꯝꯗꯕ ꯊꯕꯛꯇꯨ ꯕꯕꯥ ꯍꯣꯏꯅ ꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯨ ꯉꯝꯅꯕ ꯍꯣꯠꯅꯗꯅ ꯊꯋꯥꯏ ꯌꯥꯎꯗꯅ ꯊꯥꯗꯔꯤꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯗꯅ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯆꯍꯤ ꯀꯌꯥ ꯑꯗꯨꯃꯥꯏꯅ ꯃꯥꯡꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯅꯪ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯍꯧꯖꯤꯛꯁꯤꯗ ꯑꯐꯪꯕ ꯊꯕꯛ ꯑꯃ ꯇꯧꯁꯤꯟꯗꯅ ꯍꯌꯦꯡ ꯍꯟꯅꯨꯔꯒ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯅꯪ
nupi thiba matam hendoklaba minine. Punsibagi wa loidringai Nandona thalakpani. Punsibasu sorama sang hon tharakladuna. Baba, yam yetnadana kanade. Ai baba na hairiba thabakdo thaba ngamlaroi. Paisa namdradi adum yawraklaroi. Hanjin jopado migi mamangdasu ai ikai. Oh, nang aina haiba thabakse nang tasingna yaba ngamlaroi. Ohai baba. Lembidi maraktuda tawfam khangdre. Nandodo punsibada munni yengnaga makha tarai. Phare adudi aina haiba thabakdo adudo nang nasasu angang nadri lairik laiso du gamna matik jana hairiba nangna thabak taw haiba yadrabanina kanade nupi oina thirasi nangdi aina haiba indrabanina isudo nangna sema ngamlaroi aduna ai leiringaidida isudo mapung pana semlamage. Nandodo shawbana henman kibana wadu hainingai leiraktabagi luhongbuda pop tarakpani mapuribagi thajadaba wadu tabada limbidi ingak dungakli. Kaino ne makhoi baba na haibiri du pokarino masina tana upai leiribran hai mama nangina jase aigi wakal khajik ta phaw laudi mana sumaina thawoidara kari su khandana leibase ai imana ba makhai gi mamang dasu yamna ikai ne he asi hairaga tumina leptana leiriba punsibada among onsilaga khonjal khitang taptharaga makha tarakli khumusana nangi khangna jabi leirabra leiragadi ipa hainaurage athubida luhongnaba tawrsi kanade ipa ngasidagidi nangna yaningdaba thabaki wado amata hairaroi punsibada mapagi wado tabada saunningbana diloiri mana sathina saunningladi wa amata nganglaroi tumina sawadu phajinaba hotnaduna leikrani tumin mapagi bakhum amata piramdana mamadu shelai thoraklaga yam thuna imungna changki machagi mataududa Nando supian da bahenman bana taina fam khangda makut ani duna mamai duda muktang satnan thari aduga sora masang hon tharaklaga asuk yamna wangang na banungai taba mi sibu karino machana pidu madi ochena tina nurse oikridana magide egwade ekhoi galamina hawgadaba mana chahi asuk yamna yamlaba sifawba lairik tamba yabasu tamlaba makoksu asuk yamna lingliba khangba hiba kaya ama khanglaba sida sarkargi thabak amatangdi taungnaba haibasida aidi corruption tawroi achumba chaipa mini do haidana ningaidana leibasibu aibu kari taw haibana mama lembi shunungani ge marakta ha oiba haibadu oiri mapuroi bana hairibadu sichumli adubu makhoi ani manaraga amuk ngangseladi machanupado langphang tawkhidra pakhatpana ani dugi maraktuda tumina leibani mapuroi bana machagi damakta matha saba matawduda nungaitana yengraduna khangdrida makhoi baba ai kari haigadabano haifam ngamda khangdre kanade mama aikoina mabu thabak tawhaningi base mana yadraba natro tungda hawrakadoriba isu singdugi khalaga ngasidagi thabak tawbi imaw mathiba tabani kariguma wafamsida mana yadraba handakti mapaibu phatti hayenganuko asi hairaga nandodo yam sauna imungda changki lembisu tawfam khangda mangduna phamlaga leihori asomdana punsibaso magi kada phamungda makhongyan thatuna phamlaga mapanda mamaga mapaga ngangnariba wado haifet safet taraga wakhalduda su khalli aina khaliba wakhalsiga babagi wakhalsiga karigino asuk yamna chanadrisiba exam tharaga khangdaba thabak sunataba pasha namlaga bank manager oyo hairisibo kari karamba makhalgi bank noba mathong maram khangdringida pasha nampa thabak tagi haujikna nupi thibada mungtakraba aigi onthongna matha sadorida aina thagi khaliba thabak simaso khara wale ai haujik kaidone aina yumna sum leiradi aigi saksi oriba makhaidi akhoi babagi hausi soidana thujilakna batawari aibo kadaidana haujik jendawrisibo henbagi manakta chatkadabuso moisu thora anine mata sadorida as ai kanamtaga samnadabida imungsigi mi kanamtaga unadabida kadaidana matam kharase tumina lainingkreda wakhal kana khalingai tanjaduda khuta pairiba phone do ring khinglai punsibasu gyan khangda tai phone laklibado kanano haibago bisumla khangchuk sukchilak yengli Ranbir calling punsiba nang potharamuko
ꯑꯩ ꯁ꯭ꯀꯨꯜ ꯐꯥꯎꯗ ꯉꯥꯏꯍꯥꯛ ꯌꯧꯔꯨꯈꯤꯒꯦ ꯔꯟꯕꯤꯔꯅ ꯍꯥꯏꯔꯛꯄꯅꯤ ꯄꯨꯟꯁꯤꯕꯗꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ ꯃꯃꯤꯠꯇꯨ ꯔꯟꯕꯤꯔꯗ ꯌꯦꯡꯂꯗꯨꯅ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯅꯣ ꯁ꯭ꯀꯨꯜꯗ ꯉꯥꯏꯍꯥꯛ ꯌꯧꯔꯨꯈꯤꯒꯦ ꯅꯪ ꯉꯁꯥꯏ ꯐꯤꯔꯣꯜꯗꯣ ꯏꯃꯥꯅ ꯁꯨꯍꯧꯔꯕꯅꯤ ꯄꯨꯟꯁꯤꯕꯗꯨ ꯈꯪꯄ꯭ꯔꯦ ꯈꯪꯅ ꯐꯨꯛ ꯍꯧꯒꯠꯂꯗꯨꯅ ꯑꯁ ꯀꯩꯒꯤꯅꯣ ꯏꯃꯥꯗ ꯁꯨꯍꯜꯂꯤꯗꯦ ꯑꯩ ꯁꯨꯝ ꯁꯨꯖꯒꯦ ꯍꯥꯏꯔꯒ ꯔꯟꯕꯤꯔꯗꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯨꯅ ꯏꯁ ꯑꯁꯤꯒꯤꯕꯨ ꯍꯧꯒꯠꯂꯛꯏꯅꯦ ꯏꯃꯥꯅ ꯁꯨꯔꯁꯨ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯌꯥꯔꯦ ꯄꯣꯊꯥꯔꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯅꯪ ꯀꯩꯀꯩ ꯍꯥꯏꯅꯤꯡꯂꯁꯨ ꯃꯈꯥꯗ ꯏꯃꯥ ꯍꯣꯏꯗ ꯁꯨꯝ ꯍꯥꯏꯔꯣꯀꯣ ꯀꯣꯏꯔꯨꯅꯨ ꯍꯣꯏ ꯔꯟꯕꯤꯔꯁꯨ ꯁ꯭ꯀꯨꯜꯗ ꯆꯠꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯇ꯭ꯔꯣꯂꯤꯗꯨ ꯍꯥꯡꯗꯣꯔꯛꯂꯗꯨꯅ ꯌꯥꯎꯔꯛꯂꯤꯕ ꯐꯤꯔꯣꯜ ꯈꯔꯗꯨ ꯔꯟꯕꯤꯔꯒꯤ ꯔꯦꯛꯇꯨꯗ ꯌꯥꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨꯅ ꯐꯃꯨꯡ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨꯗ ꯃꯔꯣꯜ ꯅꯣꯟꯈꯠꯅꯔꯒ ꯃꯁꯥ ꯅꯥꯟꯅ ꯊꯝꯂꯤ ꯄꯨꯟꯁꯤꯕꯁꯤ ꯃꯁꯥꯅ ꯂꯝ ꯆꯥꯏꯕꯁꯤ ꯀꯌꯥ ꯍꯩꯅꯒꯟꯗꯦ ꯃꯁꯥ ꯌꯥꯝꯅ ꯅꯥꯜꯂꯤ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯗ꯭ꯔꯦꯁꯇꯨꯁꯨ ꯌꯥꯝꯂꯕ ꯅꯠꯇꯦ ꯄꯨꯔꯛꯂꯤꯕ ꯈꯔꯗꯨ ꯃꯆꯨ ꯇꯥꯅ ꯁꯦꯠꯂꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯩ ꯀꯥꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯁꯤꯠ ꯅꯥꯟꯅ ꯍꯦꯛ ꯂꯣꯏꯁꯤꯜꯂꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯐꯃꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯣꯡꯅ ꯇꯨꯝꯊꯩ ꯃꯃꯤꯠꯇꯨꯁꯨ ꯆꯨꯝꯗ꯭ꯔꯤꯡ ꯄꯥꯡꯂꯤ ꯃꯥꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯂꯥꯛꯂꯤꯕꯁꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯃꯊꯟꯇ ꯈꯟꯅ ꯂꯩꯅꯔꯤꯉꯩꯗꯨꯗ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯄꯨꯟꯁꯤꯕꯗꯨ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3:30 ꯇꯥꯔꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯅꯕꯒꯤ ꯃꯇꯝ ꯌꯧꯔꯗꯨꯅ ꯂꯥꯏꯖꯁꯨ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯤ ꯏꯃꯨꯡ ꯆꯪꯂꯛꯄꯗꯨ ꯏꯁꯩꯒ ꯉꯪꯉꯪꯗꯅ ꯆꯪꯂꯛꯂꯤꯕꯅꯤ ꯌꯨꯝꯖꯥꯎꯗ ꯃꯃꯥ ꯊꯕꯥ ꯊꯦꯡꯅꯩ ꯍꯥꯏ ꯅꯥꯐꯤ ꯅꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯂꯒ ꯆꯥꯛ ꯆꯥꯔꯣ ꯂꯥꯛꯑꯣꯀꯣ ꯂꯥꯏꯖ ꯅꯣꯛꯃꯤꯒ ꯇꯧꯔꯝꯂꯗꯨꯅ ꯈꯛ ꯍꯥꯏꯔꯝꯂꯒ ꯏꯁꯇꯤꯌꯔꯗꯣ ꯌꯥꯝ ꯊꯨꯅ ꯀꯥꯈꯠꯈꯤ ꯍꯥꯏ ꯕꯦꯝꯃ ꯇꯨꯅꯤꯅꯦꯍꯦ ꯇꯞꯅ ꯀꯥꯎꯅꯦꯍꯦ ꯀꯩꯅꯣꯅꯦꯍꯦ ꯃꯁꯤꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤꯃꯨꯛ ꯂꯩꯌꯨ ꯍꯥꯏꯗꯣꯔꯤꯖꯥꯠꯅꯣ ꯂꯥꯏꯖꯁꯨ ꯃꯃꯥꯅ ꯃꯈꯥꯗ ꯉꯥꯡꯍꯧꯔꯤꯕꯗꯨ ꯃꯃꯤ ꯁꯥꯃꯤ ꯇꯥꯔꯗꯨꯅ ꯀꯥꯒꯤ ꯊꯣꯡꯖꯤꯟ ꯃꯌꯥꯗꯨꯗ ꯂꯦꯞꯂꯒ ꯃꯆꯤꯟꯗꯨꯗ ꯁꯣꯟꯖꯔꯤ ꯑꯣꯍꯣ ꯄꯂꯦꯝ ꯏꯃꯥ ꯑꯐꯣꯠꯄꯤ ꯀꯩꯝꯇ ꯂꯩꯌꯨ ꯍꯥꯏꯔꯨꯏ ꯅꯌꯥ ꯅꯨꯄꯥ ꯄꯤꯌꯨ ꯍꯥꯏꯗꯣꯏꯅꯤ ꯅꯌꯥ ꯅꯨꯄꯥ ꯃꯥꯏ ꯀ꯭ꯔꯁ ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯌꯥꯝ ꯊꯨꯅ ꯍꯨꯔꯥꯟꯈꯤꯕ ꯑꯃ ꯂꯩꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯀꯥꯗ ꯆꯦꯟꯁꯤꯜꯂꯤ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁꯇꯨ ꯂꯧꯊꯣꯔꯛꯂꯒ ꯐꯃꯨꯡꯗ ꯈꯔ ꯊꯝ ꯐꯨꯔꯤꯠꯇꯨꯅ ꯇꯦꯕꯜ ꯃꯊꯛꯇ ꯌꯥꯟꯁꯤꯜꯂꯤ ꯈꯣꯡ ꯃꯣꯖꯥꯗꯨꯃꯁꯨ ꯈꯣꯡꯎꯞꯇꯨꯗ ꯍꯥꯝꯁꯤꯜꯂꯒ ꯊꯝꯗꯦ ꯃꯈꯥꯗ ꯇꯣꯉꯥꯟ ꯃꯊꯣꯡ ꯃꯔꯝ ꯈꯪꯅ ꯊꯝꯕ ꯑꯝꯇ ꯅꯠꯇꯦ ꯀꯥꯗꯨꯃ ꯁꯤꯟ ꯊꯨꯡꯅ ꯀꯨꯏꯆꯥꯏ ꯍꯦꯛ ꯆꯥꯏꯊꯣꯛꯂꯤ ꯐꯤꯔꯣꯜꯗꯨ ꯌꯥꯝ ꯊꯨꯅ ꯍꯥꯡꯗꯣꯔꯛꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯏꯁꯩꯒ ꯁꯛꯂꯛꯂꯤ ꯄꯔꯥ ꯐꯥꯗꯦ ꯆꯩꯔꯁꯨ ꯑꯩꯕꯨ ꯂꯝ ꯍꯦꯜꯂꯤ ꯍꯥꯏꯅ ꯉꯥꯡꯂꯁꯨ ꯑꯩꯕꯨ ꯄꯔꯥ ꯐꯥꯗꯦ ꯆꯩꯔꯁꯨ ꯑꯩꯕꯨ ꯂꯝ ꯍꯦꯜꯂꯤ ꯍꯥꯏꯅ ꯉꯥꯡꯂꯁꯨ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯆꯩꯕꯁꯨ ꯅꯪꯅ ꯏꯅꯥꯛꯇ ꯂꯦꯞꯂꯒ ꯉꯥꯡꯕꯗꯣ ꯆꯥꯛꯂꯦ ꯆꯥꯛꯂꯦ ꯊꯃꯣꯏꯁꯨ ꯆꯥꯛꯂꯦ 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 ꯄꯨꯛꯆꯥꯛ ꯆꯥꯛꯂꯦ ꯑꯣꯖꯥ ꯅꯨꯡꯁꯤꯕ ꯂꯥꯏꯖꯒꯤ ꯈꯣꯟꯖꯦꯜ ꯍꯧꯔꯕ ꯃꯊꯣꯡ ꯆꯥꯗꯕ ꯏꯁꯩꯗꯨꯗ ꯊꯪꯅꯕ ꯔꯨꯝꯗ ꯇꯨꯝꯂꯝꯕ ꯄꯨꯟꯁꯤꯕꯗꯨ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯃꯃꯤꯠꯇꯨ ꯁꯠ ꯄꯥꯡꯊꯣꯛꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯌꯥꯝ ꯉꯛꯅ ꯁꯣꯟꯖꯩ ꯀꯔꯤ ꯏꯁꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯄꯨꯟꯁꯤꯕꯁꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕꯗꯨ ꯂꯥꯏꯖꯗꯤ ꯈꯪꯕꯤꯕ ꯅꯠꯇꯦ ꯏꯁꯩꯗꯨ ꯁꯛꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯂꯗꯨꯅ ꯐꯝꯂꯤ ꯑꯗꯨꯒ ꯆꯥꯛꯇꯨ ꯆꯤꯡꯊꯣꯛꯂꯒ ꯆꯥꯕ ꯍꯧꯗ꯭ꯔꯤꯉꯩ ꯈꯣꯟꯖꯦꯜꯗꯨ ꯀꯟꯇꯛꯅ ꯃꯧꯄ꯭ꯋꯥꯗꯨ ꯀꯧꯖꯔꯤ ꯑꯕꯨꯡꯉꯣ ꯆꯔꯥ ꯋꯥꯜꯂꯁꯤ ꯂꯥꯛꯑꯣ ꯁꯥꯌꯣꯟꯕꯁꯨ ꯃꯆꯦꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯆꯥꯛꯈꯨꯝꯗꯨꯗ ꯇꯐꯤꯡ ꯆꯦꯟꯁꯤꯜꯂꯛꯏ ꯆꯦꯆꯦ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯔꯣ ꯍꯣꯏꯅꯦ ꯂꯥꯛꯑꯣ ꯆꯥꯔꯁꯤ ꯂꯥꯏꯖꯁꯦ ꯄꯪꯂꯪ ꯂꯪꯁꯤꯟꯅꯔꯕꯁꯨ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯕꯨꯗꯤ ꯂꯨꯅ ꯈꯟꯖꯩ ꯑꯆꯥꯄꯣꯠ ꯑꯃ ꯆꯥꯔꯁꯨ ꯃꯧꯄ꯭ꯋꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯁꯥꯌꯣꯟꯕꯁꯨ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯂꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯨꯟꯅꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯊꯃꯥꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯍꯪꯂꯩ ꯅꯣꯏ ꯑꯅꯤꯅꯦ ꯆꯐꯨꯗ ꯆꯥꯛꯇꯤ ꯈꯔ ꯂꯩꯍꯧꯔꯤꯕꯅꯤ ꯍꯥꯞꯄꯛꯈꯣꯔꯣ ꯂꯥꯏꯖꯗꯣ ꯆꯥꯛ ꯆꯥꯛꯈꯨꯝꯗꯨꯃꯒ ꯂꯣꯏꯅꯅ ꯑꯦꯟꯁꯥꯡꯗꯤ ꯂꯩꯍꯧꯗ꯭ꯔꯕꯣ ꯏꯃꯥ ꯍꯩꯃꯥ ꯑꯦꯟꯁꯥꯡ ꯀꯣꯟꯅꯗ꯭ꯔꯕꯣ ꯑꯦꯟꯁꯥꯡꯗꯤ ꯂꯩꯍꯧꯗ꯭ꯔꯦꯗꯅ ꯑꯕꯨꯡꯉꯣꯅ ꯃꯌꯥꯝ ꯆꯥꯕꯗꯣ ꯀꯣꯟꯅꯗ꯭ꯔꯤ ꯑꯦꯟꯁꯥꯡ ꯂꯩꯇ꯭ꯔꯗꯤ ꯆꯥꯛꯇꯣ ꯍꯥꯞꯄꯛꯑꯅꯨ ꯃꯃꯥ ꯁꯥꯌꯣꯟꯕꯁꯨ ꯃꯆꯤꯟꯅ ꯈꯨꯝꯂꯛꯂꯤ ꯑꯩꯅ ꯌꯥꯝ ꯆꯥꯕꯒꯤ ꯅꯠꯇꯤꯌꯦ ꯃꯃꯥꯅ ꯑꯦꯟꯁꯥꯡ ꯌꯥꯝ ꯍꯥꯞꯂꯝꯗꯕꯒꯤꯅꯦ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯔꯛꯀꯅꯨ
ꯂꯥꯏꯖꯁꯨ ꯑꯉꯥꯡꯗꯨꯒ ꯆꯤꯟꯗꯥꯅꯔꯛꯂꯤ꯫ ꯍꯩ ꯊꯤꯕꯣꯡ ꯂꯥꯎ, ꯅꯪꯅ ꯅꯊꯤꯕꯣꯡꯗꯣ ꯂꯥꯎꯕꯒꯤꯅ ꯍꯥꯏꯅꯤꯡꯗ꯭ꯔꯤꯕ? ꯁꯥꯌꯣꯟꯕꯗꯣ ꯃꯆꯤꯟ ꯈꯨꯝꯒꯦ ꯇꯧꯔꯛꯂꯤ꯫ ꯊꯋꯥꯟ ꯑꯅꯤꯗꯣ ꯈꯟꯅꯔꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯔꯛꯇ ꯐꯠꯊꯛꯂꯛꯂꯤ꯫ ꯍꯣ ꯌꯥꯔꯦ ꯌꯥꯔꯦ, ꯉꯁꯤꯗꯤ ꯌꯦꯟꯁꯥꯡꯗꯣ ꯃꯍꯤ ꯀꯪꯊꯣꯛꯈ꯭ꯔꯦ, ꯅꯣꯏ ꯑꯅꯤ ꯌꯦꯠꯅꯔꯅꯨꯀꯣ꯫ ꯕꯦꯝꯃ, ꯅꯪ ꯆꯥꯛ ꯑꯣꯛꯇ꯭ꯔꯗꯤ ꯁꯪꯒꯣꯝꯒ ꯇꯣꯠꯂꯒ ꯆꯥꯈꯤꯒꯦꯔꯣ? ꯁꯪꯒꯣꯝꯗꯤ ꯂꯩꯔꯝꯅꯤ꯫ ꯂꯥꯏꯖꯗꯨ ꯆꯥꯛꯇꯤ ꯑꯣꯛꯂꯕꯅꯤ, ꯅꯤꯡꯉꯥꯏ ꯇꯧꯕ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ꯫ ꯌꯥꯔꯦ, ꯁꯪꯒꯣꯝ ꯑꯝꯇ ꯆꯥꯅꯤꯡꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯉꯟꯇꯥ ꯊꯣꯡꯂꯒꯦ꯫ ꯑꯗꯨ ꯅꯪꯕꯨ ꯇꯨꯏꯁꯟ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯂꯥꯏꯖꯁꯨ ꯆꯥꯛ ꯆꯥꯛꯈꯨꯝꯗꯨꯒ ꯀꯩꯒ ꯌꯥꯝ ꯆꯨꯝꯃꯒ ꯁꯥꯟꯅꯅ ꯈꯨꯝꯂꯛꯂꯤ꯫ ꯃꯃꯥ, ꯑꯩ ꯉꯁꯤꯁꯦ ꯋꯥꯈꯜꯁꯦ ꯃꯊꯣꯡ ꯃꯔꯝ ꯑꯃ ꯈꯪꯗ꯭ꯔꯦ, ꯌꯥꯝ ꯆꯔꯥꯡꯅꯔꯦ꯫ ꯃꯄꯨꯡ ꯐꯥꯅ ꯑꯝꯇ ꯈꯟꯈꯤꯒꯦ꯫ ꯇꯜꯂꯦ, ꯆꯠꯂꯔꯣꯏꯒꯦꯕ, ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯒꯦ꯫ ꯊꯕꯥꯁꯨ ꯉꯛꯅ ꯃꯆꯥꯕꯨ ꯌꯦꯡꯂꯗꯨꯅ, ꯍꯥꯏ, ꯀꯔꯤ ꯋꯥꯈꯜꯗ ꯑꯃꯨꯛ ꯆꯔꯥꯡꯅꯔꯤꯕꯅꯣ ꯅꯪꯅ? ꯅꯨꯄꯤ, ꯅꯪ ꯀꯔꯟ ꯉꯥꯡꯒꯅꯨꯀꯣ꯫ ꯅꯨꯃꯤꯠ 10ꯅꯤ ꯐꯥꯗ꯭ꯔꯤꯕꯅꯤ ꯅꯪꯅ ꯅꯨꯡꯊꯤꯜ ꯇꯨꯏꯁꯟ ꯆꯠꯄ ꯍꯧꯔꯤꯁꯦ꯫ ꯇꯨꯏꯁꯟ ꯂꯦꯞꯄꯗꯤ ꯅꯪ ꯇꯥꯃꯣꯆꯥꯅ ꯐꯨꯖꯔꯛꯀꯅꯤꯍꯦ꯫ ꯑꯩꯗꯤ ꯉꯁꯤꯗꯤ ꯈꯥꯝꯕꯤꯔꯔꯣꯏ ꯍꯥꯏꯁꯤꯅꯦ꯫ ꯑꯣꯍꯣ, ꯑꯗꯨ ꯑꯣꯏꯒꯅ ꯑꯩ ꯑꯣꯖꯥ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯇꯧꯔꯅꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯣꯟꯅ ꯇꯩꯅꯕ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯊꯧꯁꯥꯗꯅ ꯈꯨꯝꯂꯛꯂꯤ ꯅꯨꯄꯤꯗꯣ꯫ ꯍꯥꯏ, ꯇꯥꯅꯤꯡꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨꯅꯦꯍꯦ, ꯆꯥꯛꯇꯨ ꯊꯨꯅ ꯆꯥꯔꯣ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯃꯈꯥ ꯇꯥꯅꯔꯣꯏꯁꯤꯀꯣ, ꯌꯥꯝ ꯊꯨꯅ ꯆꯠꯂꯣ, ꯊꯦꯡꯈꯤꯅꯤ ꯍꯥꯏꯁꯤꯅꯦ ꯑꯩꯅ꯫ ꯂꯥꯏꯖꯗꯨ ꯃꯃꯥꯅ ꯌꯥꯅꯕ ꯃꯑꯣꯡꯗ ꯀꯗꯔ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯃꯥ, ꯉꯁꯥꯏ ꯅꯣꯡ ꯆꯣꯠꯇꯅ ꯀꯣꯛꯁꯦ ꯆꯤꯛ ꯆꯤꯛ ꯂꯥꯎꯋꯦ ꯍꯥꯏꯕ, ꯉꯁꯤꯗꯤ ꯆꯠꯂꯔꯣꯏꯒꯦꯕ ꯀꯣ꯫ ꯁꯥꯌꯣꯟꯕꯗꯣ ꯂꯥꯏꯖꯗ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ, ꯀꯣꯛ ꯆꯤꯛꯄꯒꯤꯔꯣ ꯆꯦ, ꯆꯥꯛ ꯌꯥꯝ ꯆꯥꯏꯗꯣ? ꯂꯥꯏꯖꯗꯨ ꯁꯥꯌꯣꯟꯕꯒꯤ ꯃꯀꯣꯛꯇꯨꯗ ꯀꯤꯟꯅꯒ ꯀꯛꯍꯠꯂꯗꯨꯅ, ꯇꯠ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ, ꯁꯤꯅꯦ ꯑꯉꯥꯡꯒꯤ ꯊꯧꯔꯝ ꯅꯠꯇꯦ꯫ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯗ ꯀꯗꯔ ꯇꯧꯔꯒꯗ ꯂꯥꯛꯂꯕ ꯂꯥꯏꯖꯒꯤ ꯀꯗꯔꯗꯣ ꯊꯋꯥꯁꯨ ꯈꯪꯂꯤ꯫ ꯑꯗꯨꯅ ꯂꯥꯏꯖꯅ ꯃꯀꯣꯛ ꯆꯤꯛꯂꯦ ꯍꯥꯏꯔꯤꯗꯣ ꯀꯌꯥ ꯇꯥꯁꯤꯟꯅꯗꯦ꯫ ꯇꯧꯁꯤꯟꯅꯔꯅꯨ ꯌꯥꯔꯦꯀꯣ, ꯅꯪꯒꯤ ꯅꯟꯇꯥꯊꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ, ꯅꯈꯨꯠ ꯅꯁꯥꯗꯣ ꯍꯥꯝꯗꯣꯛꯑꯣ ꯂꯥꯎ꯫ ꯂꯥꯏꯖꯗꯨ ꯃꯃꯥꯅ ꯇꯧꯁꯤꯟꯅꯔꯅꯨ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯒꯤ ꯋꯥ ꯊꯥꯖꯕꯤꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯆꯤꯟꯒꯗꯣ ꯄꯦꯔꯤ ꯄꯦꯔꯤꯒ ꯇꯧꯔꯒ, ꯃꯤꯅ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯅꯪ ꯌꯥꯝ ꯊꯥꯖꯗ꯭ꯔꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯎꯔ ꯃꯃꯥ꯫ ꯊꯋꯥꯗꯨ ꯈꯪꯂꯥꯎꯒ ꯂꯥꯎꯈꯠꯂꯛꯂꯤ꯫ ꯍꯩ ꯕꯦꯝꯃ, ꯅꯪ ꯅꯆꯤꯟꯗꯨ ꯊꯨꯒꯥꯏꯔꯣ ꯍꯥ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯌꯥꯝ ꯇꯜꯂꯤꯁꯤꯕꯣ? ꯅꯪ ꯑꯃꯀꯣ ꯁꯣꯏꯔꯕꯅꯤꯍꯦ, ꯅꯄꯥꯅ ꯀꯤꯍꯟꯕꯗꯅꯦ ꯅꯪ ꯃꯤ ꯑꯣꯏꯔꯔꯣꯏꯗꯕꯅꯤ꯫ ꯑꯗꯨ ꯅꯣꯏꯅ ꯇꯨꯏꯁꯟ ꯇꯝꯍꯜꯂꯤꯕ ꯑꯣꯖꯥꯗꯣ ꯑꯩ ꯕꯤꯠ ꯂꯩꯇꯦꯕ, ꯑꯩ ꯇꯝꯅꯤꯡꯗꯦ ꯍꯥꯏꯕ꯫ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯔꯝꯕꯗꯒꯤ ꯑꯣꯖꯥ ꯕꯤꯠ ꯂꯩꯇꯕꯗ ꯑꯃꯨꯛ ꯄꯣꯞ ꯇꯥꯔꯤ꯫ ꯂꯥꯏꯖꯒꯤ ꯅꯤꯡꯉꯥꯏꯗꯨꯗ ꯊꯋꯥꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯇꯧꯐꯝ ꯈꯪꯗꯅ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯂꯒ ꯍꯥꯏꯔꯛꯂꯤ꯫ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯕ ꯑꯣꯖꯥꯗꯨꯕꯨ ꯕꯤꯠ ꯂꯩꯕ ꯂꯩꯇꯕ ꯍꯥꯏꯅ ꯑꯃ ꯂꯩꯔꯤꯕ꯭ꯔꯣ? ꯂꯥꯏꯖꯗꯨ ꯁꯥꯎꯕ ꯍꯧꯒꯠꯂꯛꯂꯤ꯫ ꯆꯥꯛ ꯃꯍꯤ ꯑꯇꯣꯠꯄꯗꯨ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗꯦ꯫ ꯃꯅꯥꯎꯅꯨꯄꯥ ꯆꯥꯔꯤꯗꯨꯁꯨ ꯌꯦꯡꯗꯦ꯫ ꯏꯁꯤꯡꯗꯨ ꯖꯣꯔ ꯍꯦꯛꯇ ꯍꯩꯖꯤꯜꯂꯤ ꯈꯨꯠ ꯍꯥꯝꯗꯣꯛꯂꯗꯨꯅ꯫ ꯑꯩꯅ ꯕꯤꯠ ꯂꯩꯇꯦ ꯍꯥꯏꯁꯤꯅꯤ ꯃꯃꯥ, ꯑꯩ ꯇꯜꯂꯦꯕ, ꯇꯜꯂꯤꯀꯣ, ꯑꯩꯅ ꯇꯜꯂꯦꯗꯤ ꯇꯜꯂꯤ, ꯑꯩ ꯆꯠꯅꯤꯡꯗꯦꯕ꯫ ꯇꯟꯕ ꯌꯥꯔꯣꯏꯀꯣ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯜꯂꯤꯁꯤꯕꯣ? ꯁꯥꯌꯣꯟꯕꯗꯨ ꯏꯉꯛ ꯉꯛꯅ ꯃꯆꯦꯗ ꯌꯦꯡꯉꯤ꯫ ꯂꯥꯏꯖꯗꯨ ꯈꯣꯏꯁꯥꯎꯅꯅ ꯐꯨꯛꯀ ꯍꯧꯒꯠꯂꯒ, ꯑꯣꯖꯥꯅꯤꯅ ꯃꯁꯛꯇꯨ ꯏꯊꯤ ꯊꯤ ꯍꯥꯏꯕ, ꯃꯁꯛꯇꯨ ꯐꯖꯔꯗꯤ ꯑꯩꯁꯨ ꯂꯥꯏꯔꯤꯛꯇꯣ ꯈꯔ ꯄꯥꯅꯤꯡꯒꯗꯕ, ꯑꯗꯨꯁꯨ ꯅꯠꯇꯦ, ꯃꯁꯛꯇꯨꯅ ꯏꯊꯤ ꯊꯤꯕꯗꯨꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗꯣ ꯕꯤꯠ ꯂꯩꯇꯦ ꯍꯥꯏꯕ꯫ ꯏꯃꯥ ꯅꯪꯕꯨ ꯀꯩꯅꯣ ꯈꯪꯗꯦꯃꯤ, ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯣꯖꯥ ꯀ꯭ꯔꯁ ꯑꯃ ꯂꯥꯛꯑꯦ, ꯑꯗꯨꯗ ꯑꯣꯏꯅ ꯇꯝꯂꯒꯦ ꯇꯨꯏꯁꯟꯒꯗꯨ꯫ ꯁꯥꯌꯣꯟꯕꯁꯨ ꯑꯉꯥꯡꯅꯤ, ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯦ꯫ ꯊꯋꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯂꯥꯏꯔꯤꯛ ꯍꯩꯇꯕꯅꯤꯅ ꯃꯆꯥꯒꯤ ꯋꯥꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯃꯥꯟ ꯑꯃ ꯇꯥꯗ꯭ꯔꯤ꯫ ꯀꯗꯥꯏꯗꯒꯤ ꯑꯣꯖꯥꯅ ꯑꯃꯨꯛ ꯄꯜꯂꯛꯏꯁꯤꯕꯣ? ꯅꯕꯨꯡ ꯇꯥꯔꯗꯤꯅꯦ ꯅꯪ ꯐꯨꯕꯗ ꯂꯣꯏꯔꯅꯤ꯫ ꯅꯕꯨꯡꯗꯒ ꯍꯥꯏꯔꯨꯅꯨꯀꯣ ꯆꯣꯆꯣ, ꯀꯗꯔ ꯇꯧꯕꯅ ꯀꯥꯟꯅꯔꯔꯣꯏ꯫ ꯇꯨꯏꯁꯟꯗꯣ ꯆꯠꯂꯨꯔꯣ, ꯑꯩ ꯉꯁꯤ ꯁ꯭ꯀꯨꯜꯗꯅꯦ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯈꯤꯇ ꯊꯤꯜꯂꯨꯈꯤꯒꯦ꯫ ꯍꯦ ꯑꯕꯨꯡꯉꯣ, ꯅꯪꯁꯨ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯂꯝꯒꯅꯨꯀꯣ꯫ ꯍꯣꯏ ꯃꯃꯥ꯫ ꯊꯕꯥꯁꯨ ꯐꯝꯂꯝꯕꯗꯨ ꯍꯧꯒꯠꯂꯒ ꯉꯥꯡꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯤ꯫ ꯂꯥꯏꯖꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯍꯣ ꯈꯜꯂꯤꯕꯅꯦ ꯑꯩꯁꯨ, ꯀꯔꯤ ꯀꯔꯝꯕ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯕ ꯄꯣꯛꯇꯣꯏꯅꯣꯅ꯫ ꯑꯣꯖꯥꯅꯤꯅ ꯌꯥꯃꯥꯡ ꯌꯥꯁꯤ ꯆꯪꯕꯗꯨꯒ ꯃꯀꯣꯛ ꯑꯇꯥꯡꯕꯗꯨꯒ ꯊꯤꯔꯤꯕ, ꯃꯁꯛꯇꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗꯨꯅꯕꯨ ꯀꯔꯝꯕ ꯁꯥꯇ꯭ꯔꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯔꯒ ꯒ꯭ꯌꯥꯟ ꯇꯥꯗꯣꯏꯅꯣ? ꯁꯛꯇꯨ ꯈꯛ ꯎꯕꯗ ꯂꯥꯏꯔꯤꯛꯀ ꯍꯥꯟꯅ ꯌꯦꯡꯅꯤꯡꯗꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯈꯥꯗ ꯉꯥꯡꯅꯤꯔꯤꯕꯗꯨ ꯉꯁꯥꯏꯗꯒꯤ ꯇꯥꯏ꯫ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯅꯣꯛꯃꯤ ꯃꯆꯤꯟꯅ ꯇꯞꯂꯞ ꯁꯣꯜꯂꯤ꯫ ꯏꯊꯧ ꯔꯟꯕꯤꯔꯒꯤ ꯃꯆꯟꯅꯨꯄꯤ ꯍꯥꯏꯗꯣ ꯑꯣꯏꯔꯝꯒꯅꯤ ꯃꯈꯥꯗ ꯉꯥꯡꯅꯔꯤꯁꯤ꯫
ꯑꯣꯖꯥ ꯃꯁꯛ ꯊꯤ ꯍꯥꯏꯔꯤꯁꯤꯅꯗꯤ ꯃꯑꯣꯡꯗꯤ ꯈꯔ ꯇꯥꯔꯝꯃꯔꯣꯏ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯇꯨꯝꯂꯝꯕꯗꯨ ꯇꯞꯅ ꯍꯧꯒꯠꯂꯒ ꯔꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯔꯟꯕꯤꯔ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯕꯦꯔꯦꯟꯗꯥꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯪꯅꯕꯗ ꯑꯦꯟꯖꯦꯜ ꯍꯣꯏꯒꯤ ꯊꯥꯔꯤꯕ ꯏꯪꯈꯣꯜꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯃꯃꯥꯡꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡ ꯃꯈꯥ ꯊꯪꯕ ꯑꯗꯣꯝ ꯅꯥꯀꯟꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯂꯤ꯫ ꯑꯁꯣꯝꯗ ꯂꯥꯏꯖꯁꯨ ꯆꯥꯕꯒꯤ ꯆꯥꯛꯈꯨꯝ ꯐꯥꯎ ꯁꯪꯖꯤꯜꯂꯝꯗꯕꯤ ꯃꯈꯨꯠ ꯁꯠ ꯍꯥꯝꯗꯣꯛꯂꯤ ꯑꯗꯨꯒ ꯀꯥꯗ ꯌꯥꯝ ꯊꯨꯅ ꯀꯥꯔꯛꯂꯤ꯫ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯔꯛꯂꯤ꯫ ꯔꯟꯕꯤꯔꯒꯤ ꯀꯥꯗꯣ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯉꯁꯥꯏꯈꯩ ꯃꯥꯅ ꯏꯁꯧ ꯇꯧꯔꯨꯕꯗꯨ ꯍꯧꯖꯤꯛꯇꯗ ꯃꯕꯨꯡ ꯂꯩꯔꯝꯒꯗ꯭ꯔꯥ, ꯃꯕꯨꯡꯅ ꯇꯥꯔꯝꯂꯗꯤ ꯃꯑꯣꯡ ꯇꯥꯔꯔꯣꯏ, ꯃꯥ ꯆꯩ ꯁꯣꯏꯗꯅ ꯆꯥꯔꯅꯤ ꯍꯥꯏꯅ ꯀꯤꯕ ꯐꯥꯎꯔꯛꯂꯤ꯫ ꯃꯔꯩ ꯃꯇꯣꯟꯗꯣ ꯁꯠꯀ ꯆꯤꯛꯂꯗꯨꯅ ꯑꯩꯈꯣꯏ ꯇꯥꯃꯣꯆꯥ ꯍꯜꯂꯛꯑꯃꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ, ꯑꯝꯇꯕꯨ ꯌꯦꯡꯒꯦꯅꯦ, ꯇꯨꯝꯃꯤꯖꯥꯠꯂꯣ ꯁꯤꯕꯣ? ꯃꯆꯤꯟꯗ ꯍꯥꯏ ꯍꯥꯏꯅ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯂꯒ ꯃꯈꯨꯠꯇꯨ ꯆꯦꯞꯊꯔꯒ ꯌꯥꯝ ꯀꯤꯅ ꯌꯦꯡꯂꯛꯏ꯫ ꯏꯃꯥ!